ꯑꯩꯈꯣꯏꯁꯦ ꯏꯕꯣꯇꯣꯟꯒ ꯑꯩꯈꯣꯏ ꯕꯁꯟꯇꯒ ꯑꯩꯈꯣꯏ ꯍꯨꯝ LP ꯁ꯭ꯀꯨꯜ ꯁꯤꯔꯕꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯀꯞꯇꯥꯟꯄꯨꯔ ꯂꯥꯛꯆꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯒ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯁꯟꯇꯒꯤ ꯇꯨꯛꯇꯨꯛꯀꯤ ꯈꯥꯝꯃꯤꯕ ꯃꯐꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯕ ꯑꯣꯖꯥ ꯑꯅꯤꯈꯛ ꯂꯦꯞꯄꯤꯔꯝꯃꯤ ꯑꯗꯣ ꯋꯥꯔꯤ ꯃꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯒꯦꯅ ꯑꯣꯖꯥ ꯀꯩꯅꯣ ꯃꯤꯠꯀꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯀꯔꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯣ ꯗꯤꯒꯦꯟꯗ꯭ꯔꯣ ꯀꯩꯌꯨꯝꯅꯣ ꯈꯪꯖꯥꯄꯝ ꯑꯗꯒꯤ ꯑꯣꯖꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅ ꯊꯤꯡꯉꯣꯏꯖꯝ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯉꯧꯕꯁꯤꯡ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯉꯧꯕꯁꯤꯡꯗ ꯉꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯩ ꯇꯧꯕꯤꯔꯝꯒꯦ ꯀꯔꯤꯝ ꯇꯧꯗꯦ ꯑꯩꯗꯤ ꯇꯦꯂꯔ ꯁꯨꯔꯝꯃꯤ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯁꯨꯗ꯭ꯔꯦ ꯇꯦꯂꯔ ꯁꯨꯔꯤꯉꯩꯗ ꯐꯤ ꯇꯨꯕꯤꯔꯤꯉꯩꯗ ꯀꯥꯏ ꯀꯥꯏꯗꯤ ꯆꯠꯄꯤꯔꯦ ꯁꯤꯂꯣꯡꯗ ꯂꯩꯔꯝꯃꯦ ꯒꯧꯍꯥꯇꯤ ꯂꯩꯔꯝꯃꯦ ꯑꯣ ꯑꯗꯒꯤ ꯌꯨꯝꯗꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯌꯨꯝꯗ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯦ ꯃꯤꯠꯁꯦ ꯈꯔ ꯑꯣ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯍꯥꯏꯁꯦ ꯆꯍꯤꯁꯦ ꯍꯨꯝꯐꯨ ꯃꯉꯥꯃꯨꯛ ꯍꯨꯝꯐꯨ ꯃꯉꯥ ꯌꯥꯝ ꯅꯍꯥꯗꯤ ꯑꯣꯏꯔꯤ ꯅꯍꯥ ꯅꯍꯥ ꯑꯣꯏꯔꯤꯕ ꯍꯨꯝꯐꯨ ꯃꯉꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 3 ꯍꯜꯂꯛꯏꯅꯦꯕ ꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯣꯖꯥꯅ ꯀꯔꯤ ꯑꯣꯖꯥ ꯉꯧꯕꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯆꯍꯤ 53 53 ꯉꯥꯈꯣꯏ ꯅꯨꯄꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯃꯨꯛꯇ ꯌꯥꯎꯍꯟꯖꯒꯦ ꯀꯔꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯔꯤꯅꯣ ꯑꯩ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯆꯠꯂꯨꯕ ꯁꯔꯣꯏ ꯈꯥꯡꯕ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯗ꯭ꯔꯤ ꯃꯣꯏ ꯆꯠꯅꯗꯦ ꯍꯣꯠꯅꯍꯧꯔꯤꯑꯕ ꯀꯗꯥꯏꯋꯥꯏ ꯈꯪꯍꯧꯒꯦ ꯁꯤꯗꯅꯦ ꯃꯈꯜ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯃꯣꯏ ꯆꯠꯄꯒꯤ ꯇꯂꯥꯕꯤ ꯇꯧꯍꯧꯕꯀꯣ ꯑꯩꯗꯤ ꯌꯥꯎꯕꯗ ꯌꯥꯗꯕꯅꯤꯅ ꯂꯥꯛꯄ ꯏꯕꯦꯝ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯔꯃꯥꯗꯦꯕꯤ ꯔꯣꯃꯥ ꯀꯌꯨꯝ ꯑꯣꯡꯉꯤꯅꯣ ꯀꯌꯨꯝꯗꯒꯤ ꯊꯧꯅꯥꯎꯖꯝ ꯑꯣꯡꯕ ꯏꯄꯥꯝꯗꯤ ꯀꯩ ꯂꯝꯒꯤꯅꯣ ꯏꯄꯥꯝꯅ ꯏꯆꯥꯗꯒꯤꯅꯤ ꯏꯆꯥꯒꯤ ꯈꯣꯝꯗ꯭ꯔꯝ ꯂꯩꯀꯥꯏ ꯈꯣꯝꯗ꯭ꯔꯥꯝ ꯂꯩꯀꯥꯏ ꯏꯆꯥ ꯀꯌꯨꯝ ꯅꯤꯉꯣ ꯏꯆꯥꯒꯤ ꯀꯌꯨꯝ ꯈꯣꯝꯗ꯭ꯔꯥꯝꯅꯦꯕ ꯁꯔꯣꯏ ꯈꯥꯡꯕꯁꯦ ꯍꯧꯖꯤꯛꯇ ꯇꯧꯗꯣꯔꯤꯔꯣ ꯇꯧꯗꯩ ꯃꯣꯏ ꯊꯣꯛꯇꯩ ꯍꯣꯠꯅꯍꯧꯔꯤ ꯏꯕꯣꯇꯣꯟ ꯍꯣꯏꯒꯤ ꯀꯅꯥꯅꯣ ꯃꯇꯩꯃꯅꯦꯕ ꯑꯩ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯣꯏ ꯈꯥꯡꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯁꯤꯅ ꯅꯠꯇꯦ ꯑꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯁꯤꯗꯩꯁꯤꯗ ꯑꯩꯔꯣ ꯍꯣꯏꯅꯦ ꯑꯣꯖꯥ ꯉꯧꯕꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯤꯞ ꯊꯥꯒꯗꯕ ꯂꯩꯕꯥꯛꯇꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯣꯏ ꯆꯥꯡ ꯌꯦꯡꯉꯝꯃꯅꯤ ꯑꯗꯨ ꯒꯥꯔꯤꯗꯤ ꯁꯣꯟꯗ ꯂꯩꯈꯔꯦ ꯑꯗꯨꯅꯅꯤ ꯊꯛꯄ ꯆꯥꯕꯤꯗꯤ ꯑꯗꯨꯝ ꯇꯧꯅꯩ ꯌꯥꯔꯤꯕ ꯑꯗꯨꯁꯨ ꯑꯍꯥꯎꯕ ꯊꯛꯄꯅꯤ ꯀꯥꯏꯗꯦꯗ ꯀꯩꯅꯣꯗ ꯈꯨꯟ ꯅꯛꯅꯕ ꯀꯥꯡꯕꯨꯗꯤ ꯈꯨꯟꯒꯤ ꯊꯛꯄ ꯀꯩꯗꯧꯕ ꯌꯥꯝ ꯊꯦꯡꯅꯩꯌꯦꯕ ꯑꯁ ꯅꯨꯡꯉꯥꯏꯖꯩ ꯑꯅꯤ ꯊꯦꯡꯅꯕ ꯑꯗꯣ ꯁꯔꯣꯏ ꯈꯥꯡꯕꯗꯨꯇꯪꯒ ꯂꯛꯈꯤꯄꯨꯔꯒꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯈꯥꯡꯃꯅꯦ ꯃꯤꯒ ꯌꯥꯝ ꯇꯧꯔꯒ ꯑꯗꯣ ꯑꯩ ꯑꯗꯨꯗꯤ ꯆꯠꯄ ꯉꯝꯖꯔꯔꯣꯏ ꯑꯗꯨ ꯁꯤꯒꯤ ꯀꯞꯇꯥꯟꯄꯨꯔꯒꯤ ꯁꯔꯣꯏ ꯈꯥꯡꯕꯗꯨꯃꯇꯪꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯆꯠꯆꯔꯝꯒꯦ ꯉꯁꯤꯁꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯩꯗꯤ ꯊꯥꯡꯖꯒꯤ ꯂꯪꯐꯩꯗ ꯂꯩꯕ ꯍꯥꯏꯁꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯅꯤ ꯀꯥꯏꯅ ꯊꯥꯡꯖ ꯑꯍꯥꯟꯕꯅꯤ ꯀꯥꯏꯅ ꯈꯪꯄꯣꯠꯇꯦ ꯑꯗꯣ ꯑꯩ ꯃꯄꯥꯟꯗ ꯍꯧꯖꯤꯛꯇ ꯂꯦꯞꯆꯔꯝꯕꯁꯤꯗ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯁꯤꯗꯒꯤ ꯃꯌꯥꯝ ꯊꯧꯔꯥꯡ ꯇꯧꯕ ꯉꯔꯥꯡ ꯂꯛꯈꯤꯄꯨꯔꯒꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧ ꯃꯥꯟꯅꯦ ꯃꯤ 300-400ꯒ ꯆꯠ ꯃꯥꯟꯅꯩ ꯁꯤꯗ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯀꯞꯇꯥꯟꯄꯨꯔꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯅꯟꯗꯕꯥꯕꯨ ꯑꯣꯖꯥꯅ ꯀꯩꯅꯣ ꯇꯧꯕꯤꯗꯣꯏꯕ꯭ꯔꯥ ꯈꯨꯟꯒꯤ ꯃꯧ ꯁꯨꯔꯕ꯭ꯔꯣ ꯈꯨꯟ ꯑꯅꯤ ꯊꯣꯛꯅꯒ ꯇꯧꯕ꯭ꯔꯣ ꯁꯤꯝꯇꯔ ꯑꯃꯈꯛꯇꯪ ꯇꯧꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅꯤ ꯈꯨꯟꯁꯦ ꯀꯩꯅꯣ ꯇꯧꯁꯤ ꯀꯩꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯣ ꯏꯔꯣꯝꯒꯤ ꯆꯠꯄꯤꯌꯨ ꯆꯨꯈꯣꯡꯗ ꯂꯩꯕ ꯆꯠꯂꯣ
ꯁꯣꯝꯗ ꯇꯦꯝꯗꯤ ꯄꯨꯅꯗ꯭ꯔꯣ ꯇꯦꯝ ꯄꯥꯏꯕ꯭ꯔꯣ ꯊꯥꯡ ꯑꯣꯏꯅ ꯄꯥꯏꯌꯦꯕ ꯑꯣ 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 ꯊꯥꯡꯒꯣꯟ lao lao lấy ra khulak ta lấy ba tin lấy ra thata hobi puna mo anak dia ke lao 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 sarai ngarai puna mo ko lao lao na tinga sa na ꯄꯥꯏꯗꯍꯧꯔꯦ ꯅꯨꯡ ꯑꯃ ꯅꯞꯁꯤꯟꯕꯤꯔꯣ ꯅꯝꯊꯕꯤꯔꯣꯅꯦ manung dah cakap tu, pai role. ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯊꯥꯡꯒꯣꯟ ꯑꯃ ꯄꯥꯏꯕ Atau hodi puna mo sarai ngarai puna mo cinta dia ke lao tahu sendiri kan bersih masih aku yang Maning wanda ising lait na po. ꯂꯧꯊꯔ ꯂꯥꯛꯇꯣꯔꯤꯕ ꯈꯨꯡꯒꯤ ꯂꯝꯂꯣꯡꯗ ꯇꯧꯕꯒꯗꯤ ꯇꯧꯗ꯭ꯔꯦ ꯁꯣꯝꯗꯗꯤ ꯂꯝꯂꯣꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯧꯕꯨꯛꯇ ꯇꯧꯋꯦꯕ ꯑꯣ ꯂꯧꯕꯨꯛꯇ ꯀꯣꯏꯅ ꯆꯠꯇꯣꯏꯔꯣ ꯁꯣꯟꯗ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯍꯟꯗꯣꯏꯕ ꯑꯣ ꯈꯨꯟ ꯊꯨꯡꯗꯣꯔꯤꯕ ꯈꯨꯟ ꯊꯨꯡꯗꯣꯔꯤꯕ ꯆꯥꯛꯊꯥꯗꯤ ꯀꯗꯥꯏꯗ ꯄꯤꯗꯣꯔꯤꯕ ꯃꯅꯤꯡꯂꯣꯝꯗ ꯆꯥꯛꯊꯥ ꯄꯤꯕꯗꯨ ꯐꯥꯎꯗꯪꯗꯤ ꯌꯥꯎꯔꯒꯦ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯃ ꯑꯅꯤ ꯌꯦꯡꯕ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯑꯥꯗꯅ ꯇꯦꯝ ꯁꯤ ꯄꯥꯏꯕ ꯑꯗꯨ ꯊꯥꯡꯒꯣꯟ ꯄꯥꯏꯕ ꯑꯗꯨ ꯃꯁꯤ ꯃꯅꯤꯄꯨꯔ ꯑꯩꯅꯗꯤ ꯀꯔꯤ ꯈꯪꯖꯅꯤꯒꯦꯗ ꯁꯤꯒꯤꯗꯗꯤ ꯈꯨꯟ ꯈꯨꯟꯒꯤ ꯑꯣꯏꯅꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯃꯐꯝꯕꯨꯗꯤ ꯂꯩꯀꯣ ꯃꯐꯝ ꯈꯨꯟꯒꯤꯅ ꯑꯗꯨꯒꯤꯅ ꯑꯗꯨꯗ ꯂꯥꯛꯄ ꯀꯩꯗꯧꯕ ꯍꯥꯏꯕꯗꯤ ꯂꯩꯀꯣ ꯑꯗꯨꯒ ꯆꯠꯅꯕꯤꯗꯨꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯟꯅꯐꯝ ꯊꯣꯛꯏꯗꯅ ꯃꯥꯟꯅꯔꯤꯗꯨ ꯑꯩꯈꯣꯏꯒꯤ ꯑꯥꯗꯁꯨ ꯊꯥꯡꯒꯣꯟ ꯄꯥꯏꯔꯝꯕꯗꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯇꯦꯝ ꯁꯤꯜꯂꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯝꯗꯁꯨ ꯇꯦꯝ ꯄꯥꯏꯕ ꯆꯠꯅꯔꯤꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣ ꯅꯣꯏ ꯀꯨꯝꯃꯤꯗꯣ ꯑꯦ ꯑꯗꯣꯝꯗ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯀꯨꯅꯥ ꯇꯧꯔꯝꯃꯔꯣꯏ ꯀꯨꯅꯥ ꯂꯥꯛꯑꯝꯃꯤ ꯀꯨꯅꯥ ꯍꯥꯏꯗꯕꯝꯗꯗꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯇꯧꯋꯦꯕ ꯁꯣꯔꯣꯛꯇ ꯇꯧꯋꯦ 이sim 레이버 자가도 이sim 또 해망과 기치가 주 이sim 레이지
โอ้ขยมลากันลุชินด้วยล่ะ อ่า โอ้จัดปิโรมากิจักทับ สิดาอ๋อ มาไกไม่รู้เนี่ยมากันเนี่ยคุณนามารีจะถาแล้วก็มุจัดตัวนี้ako ni mo tao yo kay Nuria na rin yung tao yan kung kay Nuria ay halay ni unsan din na namin nga ทำไงลำตากีสรุยข้างบ้ากายนะสิได้สิดาคอยกีตามครับว่ากัปตันปูกีไม่ได้คุงกังสิดาเตาดีบัสมาชิน คนน่ะหันด้วยมั้ยเนี่ยคนจะไปที่เตาอยู่โน่นกลางไว้บ่เนี่ยที่เตาละเนี่ยจะข้ามมาให้เตาบ่ได้หรอกมันมันชิงอะไรจะมาได้เตาโอ้ไปๆ อ๋อ ตัวล้ากันนะผมคนละบ่หันจะกระโดดแล้วพอมันไปชิงอะไรจะมาได้เตาจะมีนะเจ้านะให้อุ้มมาก็เลยก็มาได้มาได้จะไปได้รวยก็มาได้ตัวตัวคนน่ะจะไปนี่ sini masih na koi kapitan dan lak se bagi se masih na aroi ba saruk o jaga